Dalan leba ising sida leire. Lan leibagi table duda ising glass tu thame. Hoi hoi yare. Ado mitlaw biya. Ay wam ta haige. Nang ay giting am ta pangbigira. Kay haige pangthoge kay mating no. Nang su imung sida ngangnari basak nari basa khari taram gani. Hoi tai. Janing ko biya magi dalan leiba mi phunai haidai ne. Hoi mani. Dugini. Aina nanga wa mo tanaba pamni se. Ho du kai wa no hairo. Atai nate. Noi je janing do. School su karakidre. Phone shop tau sin kre. Kai dawrabano khangdre. Nang moidam da chatlugera. Milaw bi ngai hak wa khan khalli. Aduga hairei. Hoi, chatluge. Adu ma nai bu khangadra. Khangni. Nangi sa khangdrasu. Nangi ming haibadane khangni. Aina wari sabada nang su pankhiba laikre. Hoi adudi chatluge dala leiba. Hayeng do ai address pirage. Nangam da chatlo. Narabra kaino do amta yengnu cho. Ai leifam ga khangdre. Hoi chatke asigibu. Nachan milaw bi tok thage se. Hoi. Adudi pesa pirage. Achapo chu khara leikho ko. Sida nangna ai ting pang biradi. Nangi so ina pang biduni da dadana. Hoi. Matang yauraga panghan bai do tare dana. Ado mitlaw biya. Nang phone pai bra. Pai machama. Lan nei bana. Okay. Adu oradi dadana nangi phone atangba achauba ma leibirage. Machaga pahelaroi. Mitlaw bi do harauje. Oi dalan leibiu ko. Soidana leidoini ai gi things da pangbiyo. Ado imung sigi mi amta di khangan ganu ko. Hoi khangaloi phone da soino. Ngasai makai urude. Mitlaw bi khudang da sokhibagi bandage sepadu ura ilan leiba. Nang di kai da so ino khutu de. Mitlaw bi do pakhatna makhutu tung da lo chelle. Aduga pakhatna khumlai. Dalan asing asai insang sem da sokri ni. Mahik jang ni hidak fajana hapo. Hoi dalan. Matang duda mitlaw bi ki phone do khinglai. Mitlaw bi kanagi call no mamit tu na yengi. Mamit mana chap yungi. Makhon niklap na. Dalan. iPhone sem da paige. Ai thoge. Wa do hairaga prap chen thokre. Angaw bisi de. Nupaga kori male ne. Aingon de kari bahai do male. Asumna numidang do hawkre. Lan leibana chaningi leifam mitlaw bi da sine. Letter ama supirei. Aduga made school chatkre. Mitlaw bi suma phimaro loisili. Aduga chaning hoida chatnaba same sai. Mama leimana. Nang di kai da chatoy ba? Mitlaw bi asing bado haidokte. Akhoi khungi da thoicha do bazar da phi hobagi langlo balak ni ye. Aiga khare longmi no se ye hairakpa. Adugi bazar jatke tawri ne. Hoi nang na sida leiba haidu thoi. Chatmino. Ado thengba yaroi ko. As thengoi ye phat halak tuine leiba hik loibaga. Khanghauda na mitlaw bi gi phone do amuk su tawrai. Mitlaw bi do amuk su khangprek khangi. Phone to fat pai khatlaga thokre. Laimana. Huran bise lona nupaga kori ra khangdene. Chai bijani ariambada. Asumna lan laibana piramba address tu yengduna mitlaw bi chaning mayum thirai. Kaina thangda chaning gi yum du thengna duna changlai. Mangolda chaning gi mapa Pravin khabar pa duna leirame. Mitlaw bi direct hekta hanglai. Pabo chaning bu laikibra. Chaning do ngahandai masa ngamdadana heplibani. Magi ka da hifawani. Nang bu kanano. Pabung bu khangdre ne. Pabung ai chaning gi mamanabi ne. Magi phone do chattaba aduda kaidorage na hangla ini. Magi phone do ngahan do floor da ta dana display do kairaba dugini. Ngahan semkhibani. Pabung lawu chatoi ne hoji. Chango magi ka da. Mitlaw bi do imung da changlai. Adubu chaning gi ka di khangba natte. Tanjadu da chaning magi room dagi kumai. Chaning pakhatna. Kanano. Mitlaw bi chaning bu ubada. Je chaning ai mitlaw bi ne. Dalan hoi da leibado. Chaning ningsing lai. Lan leibana pankibado. Yam ngak na hanglai. Nang di sida kamdaw na lai no.
दालन लेबना थारकपने चनिंग ना मिटलाउबीबु मखुद समदुना मागी रूमदा पुसिल्ले अदुगा मागी फमुंगदा फमहल्ले ओ नंगदी युमदी कमाई थिरइनो दालन लेबना एड्रेस सुपिरे अदो लेटर सी सुपिरे ओ लेटर दो लवे ऐसे फोन काइखिबा मागसु पाउ फाउनद्रे अदुगा nghanदैसु इसा ngamdadana leire aduna school su kaaba ngamdraba ओ चे अचापोचे चावो अइना लेरकपने अचापोट लेरकपदु पी मखा तारए अदुगा अदो कयोइना ngamद्रिनो कैसु कना ngamदबा नतेदा लेहौ खरा होबने हयेंदगिबुदि स्कूल कारनि आइसु ऐसे काव कावे नंगी चालो लके ngak phamuko यारनी दचे लोबिरुरनो यादी यादी फलो लके फममु ngak को अदु हारम लगा चनिंग चालोन बचतख्रे मिटलाउबी चनिंग की कादो चतुना येंगजे चनिंग की ड्रेसिंग मिरर दो ओंथोकना फजख्रे पिकतकना अस जे चनिंग की मिक्सेल सिदी फजै है ngahak lerega चनिंग चागा चानबगा पुदुना चंगलाई असुमना मिटलाउबी मबानी चा थकमिनबा लोइरेदुना चनिंगना मिटलाउबीबु थोंगाल ताना थिंदोकपिरुरे मिटलाउबी चतख्रे चनिंग प्रप्रप मागी कादा हलाई अदुगा फमुंगदा हिप्तुना लै ngayhaki matungda nupi ama chaningbu kau kauduna changlai nupi do kana sunate henthoi ni chaningna kaino nang school chatra imai pema sarakan sida long sleep ka litli do tandra henthoi masadu pakhatlap tawi ngahan khege iman manade henthoi tapna hoi sa se khirum tawe na asang bilili ni ado nang dis school lakte phone so tamjili kaidawrege na hanglai ni ऐसु ngasi do leptho e school ga na bai ne lagtri do phone do kai khre ngahan sem ki bani makha da ba le hodra le hode da o dudi agi phone lo chat kani hai bani chatlamani ado tamna di school ka khibra hoi ka khi bani hojik ta ngaki mamang da len lai bagi machan la ambani len lai bagi bu machan lai bra moya thabak ta wanu pi machani da करी हायरमिनो आई स्कूल लाक्तबा फोन छु चतबदुदा पाखतना थारै जाने याम नुंसिनैदको गलकजै यारे हे नंगसुबा अदो चा थक्से अरोनबा लेहवे सालके ngak famlamo होय याये थक्से चनिंग चा लौबा चतख्रे ngahak lerega चनिंग चा पुरगा चंगलाई हेनथोय मखोय अनि चा थाए हेनथोय दु मसादो इफिंग फिंगी चनिंग ऐ चलगे इमाना सुपा खोना मसिरे ऐ कुइ थबा याररोय नंगसु चा छि फाउदी नेना ताना थखोदना थइसिदी हेनथोय दु चा दु प्रप थकलगा थोख्रे चनिंग न थिंदोक फाउ नंग हौदे चतख्रे अंगाउबिनी को हेनथोय हाइबिसे ngak फाउ फमदे वारी साबगा नंग बजा नते कोम्बिरे गार्डन ने सिनथोयबा मागी घड़ी येंगदुना कनागुंबा अमंग ngairi ngahak leraga mamangda maga unakhiba nupido lai sinthoibana aina haibado nang loi tawramlaba natra hoi tawre nang lalaiba budi sokano ai nang na haiba loi tawre nang na tawriba sisu lalaiba bu nuksibai aisu chaningu khudum chanaba lambi thiribani kana sulande natra kariyamna nan no e ado ai chalage thabakse aina tawbani haiba khangamba yaroi असी हायरम लगा चतख्रे चनी नंग न मुक्लिदो कदाय फौ मुकी येंगे अइना कदाय फौ तौबा ngamba नमित थतनी येंग असुमना नुमिदांग ओइरकले चनिंग दु मपा प्रवीणना मागी फोन दु सेंबा लोइरदुना पुरक लगा पी प्रवीण सोर सांग न होंदोक लगा मचा दा हाइरई इचा थोइबिया नंगी मरंगी थोकपसे बाबा के पामदे आई वा खरा हाइगे वासे नमा लेतबनिना अइना दुम हाइरगे इकाइगनो नंग अंगांग सुयाम ओइरे अदुगी मथक्ता नंग खंगनै हाइरिबा दिसिरतनागी मचानुपादो आई पामदे नंग मागा मतुंगदा तोरत खोंदानरनो फारे फारे पोथारो पपा चले प्रवीण थोख्रे चनिंग वखल कया खल्ले तौफम खंगदबना हिपतुना लेरे
ngahak leiraga magi phone du switch on tawi hek tawbaga unknown number ama call tawrei Janing call do receive tawi hello Karim naba khonjel da nupa amana hi Janing ai khangbro tanja du da lan leibagi call su laksili lan leiba phone summet tuna magi phamung da hipli Janing gi phone hangbagi available oi haibagi text lai Thinthadana call tawi hek tawbaga number du waiting le lan leiba call du kakthatli mathanta khalli kana ga wari sari jano ngahan khaidi wari sarasu conference adum pibane phare mama nabi oiramlani asumna khanduna call du ngahak leiraga tawge khaladuna tawdre asomdana Janingna nang sinthoiba natra ai gi khonjel phawdi khangbiramli dana Aigi number nangwada kanana pi hairo aduga ai nanga wari sanabai matam sinaiti Janing du phone thamge tawi ngai khoi ko Janing saukhinu ai wa mata haki ge tawni amta ta ko kaino chachat hairo sin thoiba mi usitana nangalan leibuga nung sinabada ayet papire roi ado ai nangonda kainom tiyang hange data wanam da tawdana Janing mapukning chingnana Nangi kadada aina pangthagadaba nati nangna ingonda kai ullaga agi wakhal hongani khalino Sinthoiba Karimna na noklaga hoine sauge su sau adubu simatangdi yengba loiraga saudana Janing data on fat tawi hek hangbaga WhatsApp ta video ma lai Janing na irujaba loirakpaga dress hongdringai phi komlingai gi video ma tharai Janing madu ubada kokchau bi hawi mamitagi mapi arat pa leitana tarai Janing kaplaga Sinthoiba nang ningonda tawri se kaino video se ko thuna ai honda nangna video se da blackmail tawraga kari phangani khalino nangna sagi ijat kaning ladi lan leibuga kainaro ai hoina nungsinarase adu oradi video se sukaklani nangi ijat kaledana aina Nang adumain tawgo na Sinthoiba ay silay sabi ni nangonda lairiba video to ko please ay nangonda tamoy siyang naijari adumay hajo hay banate sidi yam simple ay bawani hayeng day nanggay ga o hinanugsin na ba lanlay baga kay na ba sida walo rin iPhone tami ko wakal mo na kanjaro hayeng pao ba nangi wakal kan bagi matampiri masida pulis ta pao pira ba Natraga kanagumba da tamthok labadi nang su ay su pulap mangminagani si khangjilo bye bye Janing mathanta o khong na kapche kapna magi kadu ko yengi asaw bana henduna magi phamung manak da leiba lei hapa base tuna magi dressing mirror da langduna thugai amuksu kada leiriba pochai singdu aphang ba thugai ba horai Mapa Prabinna tawribadu tabadagi prap chansilaktuna machabu konduna kablai Icha thoibe kaidawrage se karino nangna tawrisiba nang kaidawrage papa da hayu se thoibe tabro nangbo Janing mapa buchetna konduna kapcharai Papa ai se kanada kailalu bana no khangde ai khangba ya wai papa Janing kapalepte Tanjadu da lan leibagi phone su hanjin laksili madu ubada Prabin gi wakhalda Janing bu lan leiba na chaibira boy khanduna phone du mahakna receive tawraga lan leiba bu thina chairai Prabin sauna lan leiba nang asidagi ai ichanupi da amone yelakanu ai gi chagi mit ki pi mapai ni yeng mangamde aduga ichagi maram gi dama khana chaina basulepiro ngasi dai nang Janing gi wakhal thado amuhana call tarakano Kangbrain hari base masida nang natadrabadi Janing school hongangani wadu hairaga Prabin call du kakthatli Janing mathamoi chokna kappa leptri machabu konduna Prabin chu kappai Janing kappa khanglep lepi adugo wakhalda khalai kanan ai gi room sida hidden camera thamlibano video do kasi nungthin aina irujabai loirakpagi phi hongba matangni Sinthoiba na di ay girum da changboy thokte adidi kanana oh
ngasi aigi room da lakpa haibabu mitlaw biga henthoigani ngoini gi marakta amadi soidana oigani adubu ngoi makna aigi mangna basilam gadra ai kaplaroi ai asengwa chamba khangdre phau sinthoibabu nuksi sanaragi nan naibada matam khare lapthoklaga kona asengwada mangonda hairagi asomna chaningdo wakhal khantharakduna kapatokle mapa Prabinsu mahakna themduna potha hankre magi kage achaibasing tapna loisele kona thangda magi dressing table gi mirror gi nak chekta micro camera ama naptuna lerambadu urai mahakna adu fajana loktholaga thamjinkhre